ꯑꯩꯗꯤ ꯏꯃꯥꯟꯅꯕꯤ ꯁꯣꯝꯇ ꯇꯤꯟꯅꯗꯦ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯌꯦ ꯃꯅꯤꯡ ꯃꯃꯥꯡ ꯊꯜꯂꯒ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯀꯣ ꯁꯛꯍꯦꯟꯗꯨ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯃꯦꯡꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯊꯝꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯊꯥꯖꯗꯤ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯁꯛꯍꯦꯟꯅ ꯊꯝꯕꯧ ꯊꯥꯡꯗꯕ ꯁꯥꯔꯒ ꯃꯁꯛ ꯌꯦꯡꯊꯣꯛꯀꯦ ꯆꯪꯂꯛꯄꯅꯤ ꯊꯝꯕꯧꯁꯤ ꯁꯛꯍꯦꯟꯒꯤ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯤ ꯈꯪꯖꯕ ꯅꯠꯇꯦ ngasi khakta thengnaba oirabasu nupa magi misum haiba wahai amada ningol magi thamoi budi manakta asumasum chingsinbagum tawri thaza wangang bathokidri mamai du sumnon thakibada leimai da khazik thengkidori mataw adu ubada sakhen wadu thaidoraktuna farene ngasi gidi aisu sakrage ado nangi thambose ai loina lokrage mamalbu kya oidino thaza du lat tawduna इन्हें अदम योन बनिना ममल देइसु फजना खंग्रे अदो दादाना येगा खरा अदम पिरमो sakhendu irang chenba minok ama noktuna aina yengaga piramena kalone nangi paisa do yamdena horin no ine na musai birodro sei roye dudi aina adum hainarage farese asi hairaga magi pocket tagi purse adu lokthok chonga chapi mari satoktuna thaza da pirai adudi sine yaradro amaga hapakora yarnida yamalle horen ine da hangaga helamaso amu hantorake andokta su yareda helamasu nangi dum oiro ado walamadi noite se simaga hapamage dada yarani ye hapamano senge ko senge fare adudi walamasu haying adum ai hapake ko adudi dada ay amu sangkrage ngai ko thazudu khongpham khazik halli nangi mingam ta haram thaja mamai hafet leshilaktuna thaja kawe thaja yam phasi sakaminga yam sangi thazudu nokfet tawna dadagi mingdi kai kauge ai gidi yam thida sagen sana kawe is asiyam phazari sidi phazavrane phazaye ai gidi nangbu phazaradi yarida ado nangi contact number amda hairamo dada ai di phone pai diye adudi ai heng ama leiraga purage purakano adudi ai loba ngamoy dasawnu uraga zainiye noi da sodane wangano adu ai raso phone dei loba ngamoye ai sangkrage wahai khara si hairamduna thaza nupadugi wadu makha tahanda yamna thuna chenchat tawduna chatkhre sakhen nungsit nungsa chap lepkhrabagum thajana changkhibradu mamit kupta tumin yengduna leihawi nakandagi James na yare munang horen yumda musanaro nangdi mong mem sil horbo lahore yam kale jani ko napi mawang da gap neba nang to khari si ha kana na sa toino basidi no yini kenu yare sanga ahaw athum ordi harau doba sidi harau drine he nahan muksu tharoi tamtai ke lesilu dana thinga kam thabado adu da imasina lan to khido kaurena ha sidi yunda loin pusiloye pusilasu khara khak pusinni atai di loya ga noibani yenaru loya su gari manung da phone yenglambadagi ani dugi manakta prap lai aduga masu thambau mayam du ubada ingak ngakna mayam sidi ai lo horbo James tu nokhi tawduna rani gini yam harau dro yare he ati isu ngang leiba se puro sana batausi wa se hairamduna gari leiriba domda prap lakli James makhuto khutum haifet tasinduna tawsi uni mamai phasibasida kinsin amdang thilakpada nang dandan do utuk mo chaw kai tholaka dawni mama uni khangdri nang khangya naksu matung de thin boi torodana lose keng khane ba asumna ani dusu thambau singdu puraga gari da kakhalakpadu ure sakhen momon tawraga leiramba du loyana sakhen gi achikpadu thugaraktuna ake kamai toroge harma natro hairam juida
ꯑꯁ ꯇꯟꯖꯥ ꯐꯪꯉꯤꯉꯩꯗ ꯀꯣꯛ ꯍꯥꯏꯍꯧꯕ ꯀꯩꯗꯧꯒꯦꯕ? ꯍꯌꯦꯡ ꯍꯥꯏꯗꯣꯏꯅꯤ ꯀꯩꯅꯣ. ꯑꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯆꯠꯀꯗꯣꯏꯔꯣ? ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ. ꯉꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯃꯤꯍꯨꯟꯒꯁꯦ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗ꯭ꯔꯀꯥꯟꯁꯤꯗ. ꯑꯗꯣ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯛꯄꯗꯤ ꯀꯩꯗꯧꯒꯦꯕ? ꯑꯣ, ꯂꯧꯔꯛꯀꯗꯕꯗꯣ ꯐꯣꯟꯗꯣ ꯄꯥꯏꯗꯕ ꯑꯗꯨꯒꯤꯅꯤ. ꯀꯩꯅꯣ ꯈꯪꯗꯦꯕ, ꯆꯒꯠ ꯑꯗꯨꯝ ꯍꯪꯉꯦꯕ. ꯍꯌꯦꯡꯅꯦ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯄꯨꯗꯣꯏꯅꯦ. ꯍꯣꯏꯅꯦ, ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯅꯦ. ꯐꯣꯟꯒ ꯄꯥꯏꯔꯝꯈꯤꯔꯣꯏꯕ. ꯌꯥꯕꯨ ꯌꯥꯔꯛꯀꯗꯧ ꯃꯥꯟꯕ꯭ꯔꯣ? ꯌꯥꯔꯛꯀꯅꯤ. ꯌꯥꯗ꯭ꯔꯤꯐꯥꯎ ꯇꯛꯇꯣꯏꯅꯤ. ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ. ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ. ꯃꯤꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ. ꯑꯣꯏꯁꯅꯨ ꯀꯩꯗꯧꯔꯒꯦ. ꯃꯥꯅ ꯉꯥꯏꯌꯣ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯐꯥꯎ ꯑꯩ ꯉꯥꯏꯗꯣꯏꯅꯤ. ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯅꯥꯀꯟꯗꯒꯤ ꯖꯦꯝꯁꯅ ꯐꯖꯔꯅꯤ. ꯃꯥꯅ ꯆꯍꯤ 15 ꯁꯨꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯗꯤ ꯆꯍꯤ 40-50 ꯁꯨꯗꯣꯏꯅꯤꯅꯦ. ꯑꯁ ꯀꯥꯟꯅꯗꯦ. ꯅꯨꯄꯤ ꯌꯥꯝ ꯊꯨꯅ ꯊꯤꯍꯧꯗꯕ ꯌꯥꯗ꯭ꯔꯦ. ꯍꯌꯦꯡ ꯏꯆꯥꯗꯨꯅ ꯄꯨꯄꯨꯒ ꯀꯧꯁꯤꯜꯂꯗꯤ ꯐꯔꯛ ꯇꯥꯔꯅꯤꯕ ꯁꯤꯗꯤ. ꯑꯁꯨꯝꯅ ꯑꯍꯨꯝꯗꯨꯁꯨ ꯅꯣꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ. ꯊꯥꯖꯁꯨ ꯌꯥꯆꯪꯕꯒꯤ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯨ ꯊꯣꯡꯒꯠꯄ ꯍꯧꯏ. ꯄꯥꯔꯤꯁꯨ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯥꯟ ꯑꯃ ꯊꯥꯔꯒ ꯐꯝꯊꯔꯛꯏ. ꯆꯟ, ꯍꯌꯦꯡꯗꯤ ꯀꯤꯍꯣꯝ ꯍꯦꯛꯄꯒꯤ ꯍꯥꯏꯔꯛꯏꯅꯦ. ꯗꯥꯆꯥ, ꯀꯅꯥꯒꯤꯅꯣ? ꯍꯧꯖꯤꯛꯄꯨ ꯀꯤꯍꯣꯝ ꯍꯦꯛꯄ ꯌꯥꯔꯕꯅꯦ? ꯏꯅꯦ ꯊꯔꯣꯏꯒꯤꯅꯦ. ꯃꯣꯏꯒꯤꯗꯤ ꯈꯔ ꯉꯟꯅ ꯊꯥꯕꯅꯤꯅ ꯌꯥꯔꯦꯅ ꯍꯥꯏꯍꯧꯏ. ꯑꯇꯩꯒꯤꯗꯤ ꯈꯔ ꯋꯥꯠꯂꯤꯕ ꯃꯥꯜꯂꯦ. ꯑꯗꯣ ꯅꯪꯁꯨ ꯆꯠꯂꯨꯁꯦ. ꯌꯨꯝꯗ ꯅꯊꯟꯗ ꯂꯩꯍꯧꯕꯁꯦ ꯗꯥꯆꯧ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯦꯕ. ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯉꯁꯥꯏ ꯊꯝꯕꯧ ꯌꯣꯟꯕ꯭ꯔꯣ? ꯌꯣꯟꯗꯗꯤ ꯍꯌꯦꯡ ꯂꯂꯣꯟꯕꯤꯗ ꯄꯤꯈꯤꯅꯕ. ꯊꯥꯖꯗꯨ ꯂꯠꯂꯤ ꯇꯧꯗꯨꯅ ꯌꯣꯜꯂꯦ. ꯃꯃꯜꯗꯤ ꯐꯖꯅ ꯈꯪꯗꯕꯅꯤꯅ ꯂꯨꯄꯥ 2,000 ꯂꯧꯍꯧꯔꯦ. ꯑꯦ, ꯉꯁꯥꯏꯒꯤ ꯃꯄꯨꯜꯗꯣ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯕꯣ? ꯌꯣꯟꯈ꯭ꯔꯦ. ꯑꯦ, ꯅꯪꯗꯤ ꯀꯅꯥꯗ ꯌꯣꯜꯂꯤꯕ? ꯑꯩꯁꯨ ꯃꯁꯛ ꯈꯪꯗꯤꯌꯦ. ꯏꯝꯐꯥꯜꯗꯒꯤ ꯃꯥꯜꯂꯦ. ꯐꯔꯦꯅꯦ, ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯌꯣꯟꯈ꯭ꯔꯦꯗ. ꯗꯥꯆꯥ, ꯌꯥꯝꯃꯦ ꯍꯥꯏꯔꯣ? ꯍꯣꯏꯅꯦ, ꯑꯗꯨꯒꯤ ꯃꯄꯨꯟꯗꯨꯗꯤ ꯈꯔꯁꯨ ꯄꯤꯛꯄꯅꯤ. ꯂꯨꯄꯥ 1,000 ꯌꯣꯜꯂꯗꯤ ꯌꯥꯔꯦ ꯍꯥꯏꯍꯧꯕꯅꯤ ꯏꯅꯦ ꯊꯔꯣꯅ. ꯑꯦ, ꯗꯥꯆꯥ, ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯀꯃꯥꯏꯅ ꯇꯧꯅꯤꯒꯦ? ꯌꯣꯟꯈ꯭ꯔꯗꯤ ꯌꯣꯟꯈ꯭ꯔꯦꯗꯅ. ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯏꯅꯦ ꯊꯔꯣꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯌꯣꯜꯂꯣ ꯍꯥꯏꯔꯛꯄꯗꯤ ꯁꯣꯏꯗ꯭ꯔꯦ. ꯌꯥꯝ ꯍꯩꯕꯒꯤ. ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ ꯄꯥꯔꯤ. ꯉꯥꯟꯊꯣꯏꯁꯨ ꯄꯨꯈꯝ ꯑꯃꯗ ꯑꯦꯟꯁꯥꯡ ꯇꯦꯡꯀꯣꯠ 2 ꯍꯥꯞꯇꯨꯅ ꯆꯥꯛꯈꯨꯝꯗꯨꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ. ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯔꯤꯗ ꯀꯣꯆꯤ ꯀꯣꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯖꯥꯟ, ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ? ꯁꯨꯡꯅꯣꯛꯇꯕ ꯃꯤ ꯑꯃꯅ ꯅꯄꯨꯕꯁꯤꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏꯀꯣ. ꯑꯅꯤꯗꯨꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯁꯦ, ꯄꯥꯔꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯥꯟꯊꯣꯏ, ꯀꯩ ꯌꯦꯟꯖꯥꯡꯅꯣ? ꯌꯦꯟ ꯊꯣꯡꯕꯅꯦ, ꯑꯃꯅ ꯏꯔꯣꯜꯂꯦ. ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ. ꯆꯟ, ꯑꯩꯈꯣꯏ ꯌꯦꯟꯖꯥꯡ ꯊꯣꯡꯉꯨꯔꯅꯨ. ꯍꯣꯏ ꯗꯥꯆꯧ, ꯑꯗꯨꯅ ꯐꯔꯅꯤ. ꯁꯦ, ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯦ. ꯑꯩꯗꯤ ꯆꯥꯔꯔꯣꯏꯒꯦ. ꯑꯩꯈꯣꯏꯒꯤꯁꯨ ꯂꯣꯏꯅ ꯊꯤꯍꯧꯔꯕꯅꯤ. ꯑꯗꯨꯅ ꯀꯨꯏꯕ ꯌꯥꯔꯔꯣꯏ. ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ. ꯊꯥꯖꯗꯨ ꯃꯕꯨꯡꯗ ꯌꯦꯡꯂꯛꯇꯨꯅ ꯗꯥꯆꯧ, ꯑꯗꯨꯗꯤ ꯁꯦ ꯁ꯭ꯋꯥꯏꯐꯥꯎꯗꯪ ꯊꯤꯟꯕꯤꯔꯨꯔꯣ. ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ. ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯕ. ꯄꯥꯔꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯥꯟꯊꯣꯏ, ꯆꯥꯛꯁꯤꯁꯨ ꯆꯥꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯤꯜꯂꯒꯦꯀꯣ. ꯂꯥꯛꯑꯣ. ꯑꯗꯨꯗꯤ ꯆꯥꯟ, ꯑꯩ ꯆꯠꯂꯦꯀꯣ. ꯍꯣꯏ ꯁꯦ. ꯄꯥꯔꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯅꯤꯗꯨ ꯇꯨꯡ ꯊꯃꯥꯡꯊ ꯊꯣꯛꯃꯤꯟꯅꯔꯛꯏ. ꯄꯥꯔꯤ ꯉꯥꯟꯊꯣꯏꯒꯤ ꯅꯥꯀꯟꯗ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯍꯣꯏ, ꯅꯪ ꯏꯟꯖꯥꯡ ꯊꯤꯜꯂꯛꯏꯁꯦ ꯀꯅꯥ ꯈꯪꯍꯧꯒꯦ? ꯑꯩꯈꯣꯏ ꯃꯥ ꯈꯪꯍꯧꯋꯦ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯊꯤꯜꯂꯛꯀꯅꯨꯀꯣ. ꯅꯣꯏ ꯗꯥꯆꯧ ꯍꯣꯏꯅ ꯈꯪꯈ꯭ꯔꯗꯤ ꯋꯥ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯦꯕ. ꯁꯤꯗ ꯃꯣꯏꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯀꯅꯣ. ꯅꯪꯒꯤꯁꯦ ꯇꯥꯆꯧ ꯍꯣꯏꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯂꯥꯞꯊꯣꯛꯅꯔꯁꯦ ꯍꯥꯏꯕ꯭ꯔꯥ? ꯉꯥꯟꯊꯣꯏ, ꯑꯗꯨꯁꯨ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ. ꯑꯗꯨ ꯌꯥꯔꯣꯏꯌꯦ. ꯃꯇꯝꯅ ꯄꯨꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯅꯪꯒ ꯂꯥꯞꯊꯣꯛꯅꯕꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏꯌꯦ. ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯔꯛꯀꯅꯣ. ꯇꯥꯆꯧ, ꯑꯩ ꯈꯪꯕ ꯌꯥꯝꯅ ꯋꯥꯏꯌꯦ. ꯍꯣꯏ, ꯌꯥꯔꯦꯁꯦ. ꯌꯨꯝꯁꯨ ꯌꯧꯔꯦ. ꯅꯪꯁꯨ ꯆꯪꯈ꯭ꯔꯣ. ꯃꯤ ꯎꯔꯒ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ. ꯈꯪꯅꯤꯡꯉꯒ ꯈꯪꯁꯅꯣ.
ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯣꯏꯁꯤꯟꯗꯅ ꯕꯔꯕꯔ ꯀꯞꯄꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯗꯣ ꯍꯌꯦꯡꯁꯦ ꯊꯕꯛ ꯆꯠꯇꯧꯕ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯌꯥꯝ ꯌꯦꯛꯄ ꯂꯣꯏꯔꯝꯗ꯭ꯔꯤ ꯀꯩ ꯂꯩꯔꯒꯦ ꯏꯕꯥꯅꯤ ꯑꯝꯇ ꯎꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯊꯕꯛꯀ ꯀꯣꯝꯃ ꯀꯥꯟꯗ ꯎꯅꯔꯁꯤ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯄꯥꯔꯤꯁꯨ ꯉꯥꯟꯊꯣꯏꯕꯨ ꯊꯤꯜꯂꯝꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯥꯖꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯔꯛꯏ ꯋꯥꯈꯜꯗꯨꯁꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯩ ꯍꯥꯏꯕ ꯊꯥꯖ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯒꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯉꯛꯇꯨ ꯈꯖꯤꯛ ꯅꯣꯝꯃꯤ ꯑꯣ ꯁꯒꯦꯟ ꯁꯅꯥ ꯍꯥꯏꯕꯅꯤꯀꯣ ꯃꯤꯡꯁꯤꯒ ꯂꯥꯛꯏꯕ ꯐꯤꯕꯝꯗꯨꯒ ꯍꯥꯏꯔꯗꯤ ꯑꯁꯪꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯆꯍꯤꯁꯨ ꯑꯗꯨꯝ ꯌꯥꯝꯃꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯗꯣꯏꯖꯥꯠꯅꯣ ꯑꯩꯕꯨ ꯊꯣꯛꯈꯤꯗ꯭ꯔꯅꯦ ꯑꯗꯨꯒ ꯑꯩꯅ ꯃꯥ ꯎꯕꯗ ꯑꯃꯨꯛꯇ ꯆꯣꯡꯈꯤꯗ꯭ꯔꯤꯕ ꯃꯤꯍꯨꯜ ꯊꯃꯣꯏꯗ ꯈꯪꯉꯝꯗꯕ ꯆꯩꯅꯥ ꯑꯃ ꯍꯧꯕꯒꯨꯝ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤ ꯊꯥꯖ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯄꯨꯛꯆꯦꯜ ꯆꯦꯠꯄꯤ ꯊꯃꯣꯏ ꯆꯦꯠꯄꯤ ꯃꯃꯥꯅꯤ ꯊꯥꯔꯤꯛ ꯅꯨꯡꯇꯤꯒꯤ ꯀꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯑꯃꯒꯨꯝ ꯉꯁꯤꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯗ ꯊꯋꯥꯏ ꯂꯨꯞꯆꯔꯤ ꯊꯥꯔꯤꯛ ꯆꯥ ꯀꯞ ꯑꯃ ꯄꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯖꯦꯜꯑꯣꯏ ꯀꯔꯤꯑꯣꯏ ꯆꯠꯇꯨꯅ ꯁꯥꯟꯅꯔꯤ ꯃꯣꯏ ꯄꯥꯕꯣ ꯆꯥꯁꯦ ꯍꯥꯟꯅ ꯊꯛꯈꯤꯁꯦ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯑꯔꯥꯝ ꯆꯧꯀ꯭ꯔꯤꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯀꯗꯥꯏ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯆꯥꯁꯦ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤꯅꯦ ꯅꯣꯡꯃꯒꯤ ꯅꯪꯅ ꯂꯣꯟꯕ ꯆꯥꯁꯦ ꯍꯦꯛ ꯊꯛꯍꯧꯗꯕꯗ ꯏꯁꯥꯁꯦ ꯏꯆꯣꯛ ꯍꯦꯛ ꯆꯣꯛꯊꯕꯒꯨꯝꯅ ꯇꯧꯏꯅꯦ ꯆꯥ ꯑꯗꯨ ꯂꯧꯅ ꯂꯧꯅ ꯃꯅꯤꯆꯟꯗ꯭ꯔ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯪꯁꯨꯁꯦ ꯆꯧꯀ꯭ꯔꯤꯁꯤꯗ ꯉꯥꯛꯇ ꯐꯝꯃꯨꯗꯅ ꯋꯥꯔꯝꯃꯅꯤ ꯃꯅꯤꯆꯟꯗ꯭ꯔꯒꯤ ꯑꯣꯏꯅꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯣꯏ ꯄꯥꯕꯣ ꯍꯟꯅꯨꯔꯀꯥꯟꯁꯤꯗꯀꯣ ꯏꯔꯥꯡꯗꯣ ꯈꯤꯠ ꯇꯧꯕꯤꯔꯅꯨ ꯑꯉꯥꯡ ꯇꯥꯈꯤꯅꯤ ꯍꯥꯏ ꯁꯤꯁꯦ ꯄꯨꯟꯁꯤꯔꯣꯜꯅꯤꯅꯦ ꯁꯤꯗꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯌꯥꯎꯒꯦꯕ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯅꯣꯛꯃꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯅꯤꯆꯟꯗ꯭ꯔ ꯊꯥꯔꯤꯛꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯍꯧꯏ ꯅꯨꯡꯁꯤꯕꯗꯕꯨ ꯅꯍꯥ ꯑꯍꯟ ꯈꯥꯏꯕ꯭ꯔꯅꯦ ꯍꯅꯨꯕꯅ ꯁꯤꯕ ꯒꯥꯔꯤꯁꯨ ꯅꯍꯥꯅ ꯁꯤꯕ ꯒꯥꯔꯤꯁꯨ ꯄꯨꯡꯗꯤ ꯆꯞ ꯃꯥꯟꯅꯕꯅ ꯇꯥꯕꯅꯤꯀꯣ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯍꯟꯅꯨꯕ ꯑꯩꯒꯤ ꯒꯥꯔꯤꯗ ꯄꯨꯡ 10 ꯇꯥꯕ ꯍꯧꯅꯗꯦꯕ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯕ ꯇꯨꯡꯗ ꯃꯅꯤꯆꯟꯗ꯭ꯔ ꯏꯃꯨꯡꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯊꯥꯔꯤꯛꯁꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯅꯆꯥꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯗꯤ ꯃꯈꯥꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯌꯣꯅꯦ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯁꯅꯥ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯅꯣꯡꯃꯇ ꯍꯦꯛ ꯍꯧꯗꯣꯛꯅꯗ꯭ꯔꯤꯉꯩ ꯅꯁꯥꯅ ꯈꯪꯅ ꯁꯨꯡꯍꯧ ꯍꯦꯛ ꯍꯧꯒꯠꯇꯦꯗꯀꯣ ꯅꯪꯁꯦ ꯇꯥꯏꯌꯦ ꯇꯥꯔꯗꯤꯅꯦ ꯁꯠ ꯁꯠ ꯍꯧꯒꯠꯂꯣ ꯑꯗꯨꯒꯅꯦ ꯃꯈꯥꯗ ꯅꯄꯥꯕꯨꯡꯅ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯅꯤ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯅꯨ ꯑꯩ ꯅꯪꯒꯤ ꯃꯊꯛꯁꯤꯗꯅꯦ ꯍꯪꯒꯠ ꯍꯟꯗꯥ ꯀꯥꯕ ꯉꯝꯗꯦꯀꯣ ꯊꯥꯔꯤꯛ ꯉꯥꯡꯗꯨꯅ ꯊꯣꯡꯅꯥꯎꯒꯤ ꯀꯔꯇꯦꯟꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯊꯅꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯛꯍꯦꯟ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯂꯛꯂꯤꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯐꯥꯛꯂꯤ ꯍꯧꯒꯠꯇꯨꯅ ꯃꯣꯟ ꯃꯌꯥꯗꯒꯤ ꯐꯣꯟꯗꯨ ꯂꯥꯝꯂꯒ ꯂꯣꯌꯥꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯀꯩ ꯂꯩꯔꯒꯦ ꯌꯥꯝ ꯉꯜꯂꯤꯗ ꯑꯦ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤꯅꯦ ꯄꯨꯝꯃꯦꯀꯣ ꯅꯪ ꯃꯅꯝꯗꯣ ꯌꯧꯔꯛꯑꯦꯕ ꯌꯥꯔꯦ ꯌꯥꯍꯧ ꯌꯥꯝ ꯉꯟꯕꯒ ꯁꯥꯔꯛꯑꯅꯨ ꯅꯪꯕꯨ ꯈꯪꯉꯦꯀꯣ ꯌꯥꯔꯦꯁꯦ ꯅꯪꯒꯤ ꯖꯤꯄꯦꯗ ꯑꯩ 20K ꯈꯛ ꯀꯥꯞꯄꯛꯀꯦ ꯅꯪ ꯐꯣꯟ ꯑꯝꯇ ꯌꯦꯡꯉꯝꯃꯨ ꯇꯣ ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯛꯑꯅꯤꯁꯦ ꯉꯁꯥꯏꯅ ꯈꯪꯉꯕꯅꯤ ꯑꯁ ꯅꯪꯅ ꯈꯪꯈꯤꯕꯁꯤꯅ ꯌꯥꯔꯦꯀꯣ ꯍꯣꯔꯦꯟ ꯄꯨꯡ 2ꯗ ꯅꯁꯥꯅ ꯈꯪꯅ ꯂꯣꯏꯁꯤꯜꯂꯝꯃꯨ ꯊꯝꯃꯦꯀꯣ ꯊꯝꯃꯣ ꯁꯛꯍꯦꯟꯁꯅ ꯄꯩꯁꯥꯗꯨ ꯀꯥꯞꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯁꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯕꯥꯕꯣ ꯀꯩ ꯍꯥꯏꯒꯦ ꯃꯅꯤꯆꯟꯗ꯭ꯔ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯂꯥꯎꯅꯦ ꯁꯤꯗ ꯐꯝꯃꯨꯅꯦ ꯉꯁꯤꯗꯤ ꯏꯄꯥ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯁꯛꯍꯦꯟ ꯃꯄꯥꯕꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯤꯌꯔ ꯑꯗꯨ ꯇꯞꯅ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯃꯤ ꯌꯦꯡꯉꯣꯏ
ꯍꯧꯖꯤꯛꯄꯨꯗꯤ ꯏꯄꯥꯁꯨ ꯏꯁꯥꯁꯦ ꯈꯔ ꯐꯒꯠꯂꯦ ꯍꯥꯏꯕꯨ ꯑꯣꯐꯤꯁꯇ ꯀꯩꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯁꯣꯏꯕꯗ ꯕꯪ ꯂꯥꯎꯅ ꯁꯧꯒꯠꯄ ꯐꯤꯡꯒꯠꯄ ꯇꯧꯕꯗꯣ ꯇꯧꯒꯅꯨ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯑꯣꯏꯀꯣ ꯄꯥꯕꯨꯡ ꯑꯩ ꯑꯉꯥꯡ ꯅꯠꯇꯦꯀꯣ ꯈꯔꯁꯨ ꯉꯥꯡꯒꯗꯕꯅꯤ ꯆꯩꯒꯗꯕꯅꯤ ꯌꯥꯏ ꯌꯥꯏꯅ ꯁꯨꯝ ꯃꯣꯏꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯁꯤꯗꯕꯨ ꯑꯩꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉ ꯂꯩꯒꯗ꯭ꯔꯣ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯣꯏꯗꯨ ꯅꯪꯒꯤ ꯅꯈꯥ ꯊꯥꯕ ꯑꯣꯐꯤꯁꯇꯨꯒꯤ ꯁ꯭ꯇꯥꯐ ꯉꯥꯛꯇꯅꯤꯅꯦ ꯐꯅꯌꯥꯝ ꯉꯥꯡꯅꯤꯡꯕ ꯁꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯦ ꯍꯥꯏꯔꯒ ꯊꯦꯝ ꯂꯧꯗꯅ ꯊꯛꯁꯤ ꯈꯥꯁꯤ ナꯏꯅ ꯂꯣꯏꯅꯒꯗꯕꯅꯤ इखा थाबदना सी हाइगनी इथक थोंबदना सी तौगनी हाबसे नंग लोइना खंगब नत्रो हौजिक नंग अंगांग नत्रबनी अवांग थाकी नहै तमबा नंग न मी अमदा हेक्ता नकोक थोंबनी हाइदुना पंगांगा पंगसक सकपदी फतेको फना सोइरबसु मीदुना सेमदोपगी तंजा अमदि पीगदबनी अदुदि नते मया मांगदा थबक तोखरोना हेक्ता तानथोकपदी अफब नतेको ꯁꯛꯍꯦꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯃꯔꯛ ꯐꯠꯊꯜꯂꯛꯏ ꯑꯁ ꯀꯅꯥꯅ ꯁꯣꯡꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯁꯨꯝꯇ ꯈꯟꯗꯅ ꯌꯦꯡꯉꯨꯅꯦ ꯊꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯥꯏꯅꯗꯅ ꯂꯩꯔꯕ ꯗꯤꯂꯤꯚꯔꯤꯒꯤ ꯄꯣꯠꯇꯨꯕꯨ ꯍꯧꯖꯤꯛ ꯆꯠꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯁꯤꯗꯕꯨ ꯊꯕꯛꯇꯣ ꯄꯦꯜꯂꯣꯏꯔꯦ ꯍꯥꯏꯔꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯃꯤꯗꯨꯗꯤꯅꯦ ꯇꯣꯛꯍꯟꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯃꯥ ꯑꯃ ꯇꯣꯛꯈꯤꯕꯗꯅꯦ ꯑꯩꯉꯣꯟꯗ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ ꯀꯥꯟꯅꯗꯦ ꯁꯤ ꯋꯥꯁꯤ ꯇꯣꯛꯁꯤ ꯄꯥꯕꯨꯡ ꯃꯅꯤꯆꯟꯗ꯭ꯔ ꯃꯆꯥꯕꯨ ꯇꯞꯅ ꯐꯝꯊꯍꯟꯗꯨꯅ इफागी बुंगो नंगजी बाप तादेदा नंगना फना चुंबा ओइरसु मदो मोइददि येंगनबगी मरु हुनबा हौख्रबनि हाबसे नंग गावगना ꯑꯁ ꯃꯣꯏꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯄꯥꯕꯨꯡ ꯃꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯋꯥ ꯂꯧꯗꯦꯍꯦ अदुसु हेक्ता हाइगनुने मी अमगगी पुक्सेल कनाना खंबा ngमगनी तुमदि तौगनुको ꯄꯥꯕꯨꯡꯁꯨ ꯃꯤꯅ ꯍꯥꯏꯔ ꯍꯦꯛꯇ ꯊꯥꯖꯩ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯋꯥꯈꯤꯕꯗꯨꯗꯤ ꯄꯥꯕꯨꯡꯅ ꯅꯣꯡꯃꯇ ꯍꯪꯕꯤꯕ꯭ꯔꯣ ꯊꯦꯡꯅ ꯍꯜꯂꯛꯏ ꯁꯤ ꯈꯛꯇꯅꯦ ꯅꯣꯏꯅ ꯈꯜꯂꯤꯁꯦ हाय युमद लेबे खोइदि कदाइदि खंगनी मदु पुनमक्तो नंगना हाइगदब नत्रो अदुदगी हेनबा कया कयानि इपाना वारैबसे ꯑꯁ ꯍꯥꯏꯒꯗꯕꯗꯣ ꯄꯥꯕꯨꯡ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯏꯃꯥꯁꯤꯅ ꯏꯁꯧ ꯍꯥꯟꯅ ꯃꯥꯡꯊꯔꯛꯑꯅꯤ ꯑꯗꯨꯗꯩꯗꯤ ꯑꯩꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯄꯥꯕꯨꯡꯗ ꯀꯅꯥꯅ ꯇꯝꯃꯛꯏꯅꯣ ꯁꯤ ꯋꯥꯁꯦ हाय ऐसी कंपनी अदुगी मपुनीने कंप्लेन खुदिमक एंगोंदा हाना लाफम थोक्तब्रो गोपाल सुनी अइना हारिबसे नुमो वरी फजना सादा यारोइदोबी ꯃꯄꯥ ꯃꯆꯥꯅ ꯈꯣꯟ ꯀꯟꯈꯠꯅꯔꯛꯄꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯁꯨ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯅꯄꯥꯕꯨꯡꯗ ꯅꯆꯤꯟ ꯈꯨꯝꯃꯤ ꯃꯌꯥꯝꯗꯨꯅ ꯋꯥꯔꯛꯇꯕ ꯃꯆꯥ ꯃꯥꯜꯂꯤꯀꯣ ꯊꯪꯅꯕ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩ ꯏꯀꯥꯏꯖꯩ ꯃꯅꯤꯆꯟꯗ꯭ꯔ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ममा यारे यारे नंगी नथौ तौजरुरो ꯁꯛꯍꯦꯟ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯕ ꯃꯈꯩ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯃꯄꯥꯅ ꯈꯥꯝꯂꯛꯏ नंग अमता गायको ꯁꯛꯍꯦꯟꯁꯤꯅ ꯈꯣꯡꯐꯝ ꯈꯖꯤꯛꯍꯜꯂꯤ नत्ते नंगबु थबकसे क्याम कुइना लेखिगे हाबनो ꯄꯥꯕꯨꯡ ꯑꯩ ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯅꯤ ओ फरे फरे ꯁꯛꯍꯦꯟꯁꯤꯅ ꯃꯄꯥꯕꯨꯡꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯁꯛꯍꯦꯟꯁꯤꯅ ꯃꯤꯅ ꯂꯥꯛꯆꯕ ꯎꯁꯤꯠꯇꯕ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯄꯥꯕꯨꯡꯁꯨ ꯈꯪꯂꯤꯕꯅꯤ ꯃꯆꯥꯁꯤ ꯃꯆꯤꯡ ꯐꯠꯇꯦ ꯑꯃꯨꯛ ꯉꯥꯡꯈꯤꯕ ꯋꯥꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯜꯂꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯅ ꯄꯥꯝꯈꯤꯕ ꯅꯤꯡꯈꯤꯕ ꯄꯣꯠꯁꯤ ꯂꯩꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯔꯥ ꯍꯦꯟꯈꯤꯕꯅꯤ ꯃꯅꯤꯆꯟꯗ꯭ꯔ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯟꯊꯗꯨꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ करम तौनिसिदे चही यामे फना फरब्रा खलुने अदुबु अहोंबु करिसु लेतिने अबुदि इसासे थबा अमा तौबदा मसुदि अमा ताबने ऑफिस की स्टाफ सिंसिना मरोलमा ज्ञान तादबने वादौरिदा नुंथिलगी पुंग अमा तारकपा अदुवाइनी ꯁꯛꯍꯦꯟ ꯈꯔ ꯉꯟꯅ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯕ ꯃꯇꯥꯡꯅꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥꯅ ꯀꯩꯗꯧꯔꯨꯅꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯃꯥꯏꯊꯣꯡꯗꯨꯗ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯔꯥꯏꯅꯥꯁꯨ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯁꯛꯍꯦꯟ ꯐꯣꯟ ꯑꯗꯨ ꯍꯟꯅ ꯌꯦꯡꯗ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯦꯜꯂꯣ ꯅꯪ ꯂꯣꯏꯁꯤꯜꯂꯕꯣ ꯔꯥꯏꯅꯥꯁꯨ ꯏꯪꯉꯛ ꯉꯛꯅ ꯃꯌꯥꯗꯨ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯂꯣꯏꯁꯤꯜꯂꯦ ꯅꯪ ꯂꯥꯛꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯁꯛꯍꯦꯟ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯅꯥꯀꯣꯡꯗꯒꯤ ꯐꯣꯟ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯦ ꯔꯩꯅꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯗꯤ ꯂꯣꯌꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯔꯥꯏꯅꯥꯗꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ
ꯑꯩꯒꯤ ꯅꯝꯕꯔꯒꯁꯦ ꯁꯦꯞ ꯇꯧꯕꯤꯗ꯭ꯔꯕꯣ? ꯇꯧꯏꯍꯦ ꯌꯦꯡꯍꯧꯗꯕꯩꯅꯦꯕ ꯉꯁꯤꯗꯣ ꯂꯣꯌꯥ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯦꯅ ꯍꯥꯏꯅꯕ ꯑꯗꯨꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯕꯣꯅ ꯍꯪꯕꯒꯤ ꯃꯥꯜꯂꯨꯔꯕ ꯑꯗꯨꯏꯅꯦꯗ ꯑꯗꯣ ꯅꯪꯕꯨ ꯊꯣꯛꯂꯛꯑꯕꯣ? ꯊꯣꯛꯂꯛꯇ꯭ꯔꯤꯌꯦ. ꯑꯩꯅ ꯊꯣꯛꯂꯛꯑꯗꯤ ꯅꯣꯏꯗ ꯍꯥꯟꯅ ꯄꯥꯏꯔꯛꯑꯣꯏꯗ꯭ꯔꯣ? ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ. ꯊꯣꯛꯄꯨꯗꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯗꯤ ꯊꯣꯛꯂꯛꯑꯅꯤ. ꯑꯩꯗꯤ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯀꯨꯏꯔꯔꯣꯏ ꯍꯥꯏꯕꯗꯨꯗ ꯂꯣꯠꯅꯒ ꯊꯣꯛꯂꯛꯏꯔꯥꯅ ꯈꯜꯂꯨꯔꯦ. ꯆꯠꯂꯣꯀꯣ. ꯑꯗꯣ ꯂꯣꯌꯥ ꯍꯣꯏ ꯖꯦꯝꯁ ꯍꯣꯏꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯅꯣꯏꯕꯨ ꯀꯥꯏ ꯀꯥꯏꯗꯩ ꯈꯪꯅꯔꯤꯒꯦ? ꯑꯦ ꯅꯨꯄꯤꯒꯤ ꯋꯥꯔꯣ ꯅꯪ ꯍꯥꯏꯁꯦ? ꯃꯥꯅꯦ. ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯖꯦꯝꯁꯄꯨꯗꯤ ꯃꯥꯒꯤ ꯍꯥꯟꯅꯩꯗꯣ ꯑꯗꯨꯝ ꯈꯪꯅꯔꯤ. ꯑꯗꯣ ꯂꯣꯌꯥꯗꯤ ꯀꯅꯥꯅꯣꯝꯃ ꯊꯣꯛꯂꯛꯄ ꯀꯟꯅ ꯉꯥꯏꯔꯤꯕꯅꯤꯀꯣ. ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯂꯩꯗ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ. ꯑꯗꯣ ꯁꯤꯃꯗꯤ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯃꯒꯦ. ꯐꯔꯦꯅꯦ. ꯑꯗꯣ ꯅꯪꯒꯤꯗꯤ ꯍꯥꯏꯗ꯭ꯔꯤꯀꯣ? ꯑꯩꯒꯤꯗꯤ ꯂꯩꯇ꯭ꯔꯤꯗ ꯍꯌꯦꯡ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯑꯒꯦ. ꯑꯗꯣ ꯔꯦꯅꯥ ꯅꯪꯁꯨ ꯊꯨꯅ ꯊꯣꯛꯂꯛꯅꯕ ꯇꯧꯔꯣ. ꯅꯁꯛ ꯑꯊꯤꯕꯗꯣ ꯎꯅꯤꯡꯉꯦꯕ. ꯑꯌꯥ, ꯅꯪꯅ ꯅꯁꯛ ꯑꯊꯤꯕ ꯍꯥꯏꯔꯒ ꯊꯥꯏꯅꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯀꯗꯧꯔꯦ. ꯌꯥꯔꯦꯁꯦ. ꯉꯁꯤꯒꯤꯗꯤ ꯅꯪꯁꯨ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯆꯠꯊꯣꯛꯎꯔꯣ. ꯍꯌꯦꯡ ꯑꯩ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯐꯨꯒꯥꯏꯅꯔꯁꯦ. ꯍꯣꯏ ꯌꯥꯏ. ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ. ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯆꯠꯊꯣꯛꯎꯔꯣ. ꯍꯦꯄꯤ ꯖꯔꯅꯤ. ꯐꯔꯦꯅꯦ ꯊꯦꯡꯛꯁ. ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯨꯀꯣ. ꯑꯩ ꯊꯝꯃꯒꯦ.